ꯃꯆꯥꯅꯨꯄꯤ ꯆꯪꯂꯩ ꯁꯅꯥꯅ ꯆꯪꯈ꯭ꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯆꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯍꯣꯏ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯁꯥꯗꯒꯤ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤ ꯎꯠꯂꯝꯕꯅꯤ." ꯏꯕꯦꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯍꯦꯃꯥꯕꯇꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗ꯭ꯔꯒꯁꯨ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅꯗꯤ ꯌꯥꯅꯤꯡꯂꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ, "ꯏꯃꯧ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯁꯦ ꯏꯃꯧꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒꯦ." ꯂꯨꯋꯥꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ." ꯏꯕꯦꯆꯥꯅꯁꯨ ꯑꯃꯨꯛ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ, "ꯑꯩꯒꯤ ꯏꯆꯥꯁꯦ ꯊꯦꯝꯅꯧ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯖꯈꯤꯒꯦ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯦꯝꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩꯗ." ꯍꯦꯃꯥꯕꯇꯤꯗꯤ ꯍꯔꯥꯎꯅ, "ꯌꯥꯗ꯭ꯔꯁꯨꯅꯦ ꯐꯥꯔꯒ ꯍꯦꯛꯇ ꯏꯃꯧ ꯑꯣꯏꯔꯗꯧꯕꯅꯤ. ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯁꯦ ꯄꯤꯛꯅ ꯁꯣꯠꯄꯦꯠꯇ ꯂꯣꯏꯁꯤꯟꯕꯒ ꯌꯥꯕ ꯅꯠꯇꯦ. ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯜꯂꯒ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ. ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯈꯨꯂꯥꯛꯅꯤꯗ. ꯑꯗꯨꯅ ꯋꯥꯔꯣꯏꯄꯣꯠꯀꯗꯣ ꯄꯨꯁꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯁꯤ." "ꯇꯥꯃꯣ, ꯋꯥꯔꯣꯏꯄꯣꯠꯇꯤ ꯄꯨꯔꯒꯨꯝꯁꯤꯗ. ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯥꯅꯔꯤꯁꯤ ꯃꯉꯥꯏꯔꯦ." "ꯋꯥꯔꯣꯏꯄꯣꯠ ꯄꯨꯗ꯭ꯔꯒꯁꯨ ꯍꯩꯖꯤꯡꯄꯣꯠ ꯂꯨꯍꯣꯡꯕ ꯆꯥꯛꯀꯧꯕꯗꯨꯗ ꯐꯖꯅ ꯇꯧꯔꯒ ꯂꯣꯏꯔꯤꯗ ꯏꯆꯦ." ꯍꯦꯃꯥꯕꯇꯤꯗꯣ ꯃꯈꯨꯠ ꯑꯃ ꯁꯥꯋ ꯇꯧꯔꯒ, "ꯑꯩ ꯏꯆꯦ ꯀꯧꯅꯨꯅꯦ ꯅꯪꯕꯣ. ꯍꯧꯖꯤꯛꯇꯒꯤ ꯏꯅꯝꯃ ꯀꯧꯔꯣꯅꯦ. ꯑꯗꯣ ꯂꯨꯍꯣꯡꯕꯁꯨ ꯊꯨꯅ ꯌꯥꯡꯅ ꯍꯧꯅꯕ ꯇꯧꯔꯁꯤ. ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯊꯤꯒꯗꯣ ꯄꯨꯔꯒꯅꯦ ꯄꯥꯟꯖꯤ ꯑꯍꯩꯕ ꯑꯃꯗ ꯆꯥꯅꯕ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟꯗꯣ ꯌꯦꯡꯊꯣꯛꯂꯨꯔꯁꯤꯅꯦ." "ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯝ ꯍꯥꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤ." ꯑꯍꯜ ꯃꯁꯦꯜꯗꯤ ꯌꯥꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯆꯪꯂꯩ ꯁꯅꯥꯗꯤ ꯁꯣꯝꯗ ꯀꯞꯂꯤ꯫ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯃꯥꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯎꯕꯗ ꯃꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯊꯤꯡꯕ ꯉꯝꯖꯗꯦ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯦ꯫ ꯂꯝꯂꯥꯟꯕ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤꯀꯣ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯈꯤꯕ ꯖꯥꯠꯂꯥ? ꯃꯉꯛꯀꯗꯨ ꯍꯥꯏꯔꯒ ꯃꯆꯤꯟꯅ ꯊꯣꯛꯅ ꯁꯣꯜꯂꯛꯏ ꯍꯟꯗꯛꯇꯤ꯫ "ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯀꯩꯒꯨꯝꯕ ꯌꯥꯝꯃꯨꯡꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯔꯝꯕ ꯊꯣꯛꯂꯒꯗꯤ ꯉꯁꯤ ꯑꯩꯅ ꯍꯜꯂꯛꯄꯤ ꯅꯤꯡꯊꯧ ꯐꯪꯂꯤꯕꯁꯦ ꯐꯪꯂꯝꯃꯣ." ꯃꯤꯀꯨꯞꯁꯤꯗ ꯍꯧꯈ꯭ꯔꯕ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯥ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯦ꯫ ꯃꯌꯥꯝꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯆꯤꯟꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ "ꯅꯪꯒꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯩꯅ ꯊꯤꯔꯨꯔꯒꯁꯨ ꯅꯍꯥꯛꯀꯨꯝꯕꯗꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯅꯪꯒ ꯃꯤꯀꯨꯞ ꯈꯔꯗ ꯂꯩꯃꯤꯟꯅꯔꯒꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯂꯛꯂꯦ. ꯑꯗꯨꯕꯨ ꯏꯆꯤꯟꯁꯤꯅꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨꯃꯗꯤ ꯂꯩꯇꯦ. ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯅꯪꯅ ꯄꯥꯏꯔꯛꯄꯅꯣ?" ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯆꯪꯂꯩ ꯁꯅꯥ ꯃꯤꯠꯂꯨꯗꯒꯤ ꯐꯤꯔꯥꯡ ꯁꯤꯟꯊ ꯀꯞꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯦꯆꯥꯁꯨ ꯃꯆꯥꯕꯨ ꯀꯧꯔꯒ ꯆꯪꯂꯛꯏ꯫ "ꯆꯥꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥ ꯁꯤꯟꯊꯔꯝꯕ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ꯫ ꯏꯕꯦꯆꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ, "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯕꯨꯡꯉꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯨꯝꯕ ꯃꯤꯁꯛꯇꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯤꯕ ꯐꯪꯂꯣꯏ. ꯃꯍꯥꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯄꯨꯛꯆꯦꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ. ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯅꯪꯕꯨ ꯂꯨꯅ ꯈꯜꯂꯤ. ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯤ. ꯅꯪ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ." ꯆꯪꯂꯩ ꯁꯅꯥ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗ. ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯔꯨꯒꯅꯤ? ꯃꯍꯩ ꯄꯥꯜꯂꯔꯣꯏꯗꯕꯤ ꯑꯩꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯔꯝꯅ ꯍꯧꯔꯨꯒꯅꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ "ꯊꯣꯏꯕꯤ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯅꯦ. ꯅꯪꯒꯤ ꯅꯅꯦꯝꯅꯀꯨ ꯑꯣꯏꯒꯗꯧꯔꯤꯕ ꯑꯅꯤꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏ ꯅꯠꯇ꯭ꯔꯒꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯁꯨ ꯁꯛꯅ ꯌꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕꯅꯤ. ꯃꯈꯣꯏꯅꯁꯨ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯍꯧꯗ꯭ꯔꯒꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯀꯅꯤ."
ꯏꯆꯥꯒꯤꯗꯤ ꯅꯊꯛꯇ ꯅꯆꯦ ꯑꯃ ꯅꯕꯨꯡ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦꯗꯣ, ꯅꯈꯥꯗ ꯅꯅꯥꯎ ꯑꯃ ꯅꯧꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ. ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏꯅ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯕ, ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯅꯗꯣꯝꯇꯔ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ? ꯏꯃꯥ, ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨ. ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯀꯥ ꯍꯦꯟꯅꯁꯨ ꯃꯊꯥ ꯁꯥꯕꯤꯒꯅꯨ. ꯏꯁꯣꯔ ꯃꯥꯅ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯏꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ. ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯅꯦ. ꯌꯦꯡꯉꯨ, ꯅꯪ ꯅꯁꯥꯁꯦ ꯅꯍꯥꯅꯤ. ꯅꯪꯕꯨ ꯎꯕꯗ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯕ, ꯃꯃꯤꯠ ꯌꯥꯝꯕ, ꯀꯔꯥꯝ ꯆꯥꯎꯕ ꯀꯌꯥꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯛꯀꯅꯤ. ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ. ꯏꯃꯥ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯩꯔꯥ ꯃꯨꯊꯠꯄꯗꯨ ꯅꯆꯥ ꯄꯥꯝꯗꯦ. ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ, ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯅꯪ ꯕꯕꯥꯅ ꯄꯥꯝꯃꯤꯅꯦ. ꯉꯁꯤ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯅ ꯊꯣꯛꯀꯦ ꯍꯥꯏꯕ ꯐꯪꯕ ꯅꯠꯇꯦ. ꯅꯪꯒꯤꯗꯃꯛꯇ ꯈꯟꯖꯕ, ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯏꯃꯨꯡ ꯑꯃ, ꯅꯪꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯊꯥꯔꯛꯄꯅꯤ. ꯏꯆꯥꯗ ꯈꯨꯗꯣꯜ ꯇꯧꯔꯛꯄꯅꯤ. ꯈꯨꯗꯣꯜ ꯑꯁꯤꯕꯨ ꯅꯪꯅ ꯃꯤꯔꯥꯏꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯅꯦ. ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯅꯅꯦ ꯏꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯈꯟꯖꯕꯁꯦ ꯎꯕꯗ ꯅꯪ ꯕꯕꯥꯒ ꯏꯃꯥꯒꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦꯅꯦ. ꯆꯪꯂꯩ ꯁꯅꯥ ꯋꯥꯈꯜꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯦ. ꯏꯃꯨꯡ ꯑꯁꯤꯅ ꯃꯥꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯎꯕꯗ. ꯂꯨꯋꯥꯡꯂꯦꯝꯕꯅ ꯋꯥꯗꯣ ꯁꯝꯖꯤꯜꯂꯛꯏ. ꯐꯔꯦ ꯐꯔꯦ, ꯕꯕꯥꯅ ꯅꯪꯉꯣꯟꯗ ꯑꯍꯤꯡꯁꯤꯃꯗꯤ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯃꯇꯝ ꯄꯤꯔꯒꯦꯀꯣ. ꯍꯣꯏ ꯕꯕꯥ. ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ. ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯃꯥ ꯃꯄꯥ ꯊꯣꯛꯈ꯭ꯔꯕꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯃꯍꯥꯛ ꯑꯩꯒꯗꯤ ꯅꯛꯅ ꯂꯣꯏꯅꯔꯨꯕꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯑꯄꯥꯝꯕ, ꯑꯩꯒꯤ ꯃꯑꯣꯡꯁꯨ ꯅꯤꯡꯊꯤꯅ ꯈꯪꯂꯝꯈꯤꯔꯣꯏ. ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯕ ꯅꯠꯇ꯭ꯔꯤ. ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯌꯥꯔꯒꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯕ, ꯑꯗꯨꯒ ꯌꯥꯗ꯭ꯔꯒꯅ ꯃꯗꯨꯒꯤ ꯀꯣꯛꯆꯥꯛꯄꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯄ. ꯑꯗꯨꯗꯒꯤ ꯃꯆꯤꯟꯅ ꯊꯣꯛꯅ ꯁꯣꯜꯂꯤ. ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤꯀꯣ. ꯍꯦ ꯆꯪꯂꯩ ꯁꯅꯥ ꯍꯥꯏꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ? ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯆꯪꯂꯩ ꯁꯅꯥꯕꯨ ꯍꯥꯏꯅꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯂꯟꯂꯩꯃꯁꯨ ꯏꯕꯦꯆꯥꯅ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯈꯪꯂꯦ. ꯄꯥꯎꯗꯨ ꯍꯦꯛ ꯈꯪꯕꯒ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯨꯍꯦꯟꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ. ꯁꯣꯝꯗ ꯁꯨꯍꯦꯟ ꯊꯕꯛ ꯃꯐꯝꯗ ꯁꯤꯟꯃꯤꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯂꯟꯂꯩꯃꯅ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯥꯒꯤ ꯃꯊꯧꯗꯨ ꯂꯦꯞꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ, ꯌꯥꯃꯨꯡꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦꯅ ꯀꯣꯜ ꯇꯧꯔꯛꯏꯅꯤ. ꯀꯩ ꯄꯥꯎꯅꯣ? ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯄꯥꯎꯅꯤ. ꯁꯨꯍꯦꯟꯗꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯛꯏ. ꯄꯤꯛꯇ꯭ꯔꯨꯒꯤ ꯀꯩ ꯄꯥꯎꯅꯣ? ꯂꯟꯂꯩꯃꯁꯨ ꯆꯥꯛꯆꯔꯁꯅꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯇꯥꯃꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯁꯅꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯏꯇꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯨ ꯎꯕꯗ ꯏꯇꯥꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ. ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯂꯨꯍꯣꯡꯒꯗꯧꯕ ꯃꯥꯜꯂꯤ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯍꯦꯟꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯂꯛꯇꯦ. ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯂꯟꯂꯩꯃꯁꯨ ꯃꯈꯥ ꯇꯥꯏ. ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯠꯇꯨꯗꯤ ꯌꯥꯃꯨꯡꯒꯤꯁꯨ ꯌꯧꯍꯟꯖꯔꯒꯦ. ꯏꯅꯝꯁꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯀꯣ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯟꯂꯩꯃ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ. ꯁꯨꯍꯦꯟ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯧꯗꯦ. ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯈꯤ. ꯅꯤꯡꯉꯝꯗ ꯆꯥꯛꯅ ꯁꯣꯜꯂꯛꯏ. ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ, ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯕꯅ ꯉꯁꯤꯗꯤ ꯅꯪꯒꯩꯒ ꯇꯁꯦꯡ ꯇꯁꯦꯡꯅ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯌꯥꯃꯨꯡꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ. ꯊꯃꯣꯏ ꯑꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯆꯥꯎꯅ ꯂꯩꯔꯤ ꯄꯤꯛꯇ꯭ꯔꯨ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯇꯝꯕꯗꯒꯤ ꯆꯪꯂꯩ ꯁꯅꯥꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯛꯇꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯌꯥꯔꯛꯂꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯩ. ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩ. ꯋꯥꯈꯜ ꯑꯃꯁꯨ ꯀꯟꯅ ꯈꯟꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ. ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯒ ꯆꯪꯂꯩ ꯁꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯃꯥ ꯆꯪꯂꯩ ꯁꯅꯥꯗ ꯀꯩꯝꯇ ꯌꯦꯠꯂꯨꯗ꯭ꯔꯕꯅꯤ.
ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯁꯤ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯍꯧꯋꯤ ꯍꯥꯏꯕꯗꯨꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯀꯣꯜ ꯇꯧꯔꯒ ꯋꯥꯍꯪ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯨꯄꯥꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯒ ꯉꯁꯤ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗꯦ꯫ ꯃꯥꯅ ꯀꯣꯜ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥꯁꯤꯅ ꯏꯁꯧ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯤꯡꯗꯕꯒꯤ ꯅꯧꯅ ꯇꯧꯎꯠꯂꯦꯅ ꯍꯥꯏꯔꯤꯁꯦ? ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯆꯪꯂꯩ ꯁꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ, ꯋꯥꯒ ꯉꯥꯡꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯝꯅ ꯅꯨꯄꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯨꯗ ꯆꯨꯡꯁꯥꯡ ꯉꯥꯟꯕꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯅꯪ? ꯇꯥꯗ꯭ꯔꯒꯅ ꯅꯅꯥꯗꯨ ꯀꯛꯊꯠꯄꯤꯒꯦ, ꯅꯔꯣꯜꯁꯨ ꯊꯣꯛꯇ꯭ꯔꯒꯗꯤ ꯅꯔꯩꯗꯨ ꯀꯛꯊꯠꯀꯦ꯫ ꯆꯪꯂꯩ ꯁꯅꯥ ꯍꯟꯗꯛꯇꯤ ꯏꯊꯛ ꯊꯛꯀꯠꯅ ꯇꯥꯏ, ꯂꯣꯟꯁꯨ ꯂꯣꯏꯅ ꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯤ? ꯍꯟꯗꯛꯁꯨ ꯆꯪꯂꯩ ꯁꯅꯥ ꯑꯃꯨꯛ ꯈꯨꯝꯐꯝ ꯈꯪꯗꯦ, ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯃꯌꯥ ꯀ꯭ꯔꯛ ꯆꯨꯛꯁꯤꯟꯅꯔꯒ ꯁꯜꯂꯥ ꯑꯗꯨꯛꯀꯤ ꯃꯨꯁꯤꯗꯕ, ꯅꯪ ꯑꯩꯅ ꯃꯤꯗꯒꯤ ꯆꯥꯎꯂꯛꯄꯗꯣ ꯅꯪ ꯌꯦꯡꯉꯨꯀꯣ ꯅꯪ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯈꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯦꯝꯅ ꯑꯩꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯐꯥꯔꯨꯒꯦ, ꯈꯪꯅꯤꯗꯅ ꯅꯪ꯫ ꯁꯣꯝꯗ ꯆꯪꯂꯩ ꯁꯅꯥꯗꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯏꯉꯛ ꯉꯛꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯗꯨꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯇꯞꯅ ꯅꯣꯛꯏ, ꯅꯣꯛꯅ ꯅꯣꯛꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯀꯧꯆꯥꯛꯄꯁꯤꯅ ꯀꯃꯥꯏꯅ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯐꯤꯂꯝꯁꯤꯡꯗꯣ ꯈꯨꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯁꯨꯍꯦꯟꯁꯨ ꯃꯌꯨꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯏꯟꯖꯥꯡ ꯁꯦꯝꯂꯝꯕ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯏꯆꯥꯕꯣ? ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ꯫ ꯁꯨꯍꯦꯟꯁꯨ ꯃꯥꯡꯒꯣꯜ ꯙꯔꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯃꯧꯗꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏ ꯍꯥꯏꯕꯗꯣ ꯆꯠꯈ꯭ꯔꯕ ꯏꯃꯥꯁꯦ? ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯣ ꯏꯆꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯕ꯭ꯔꯣ? ꯏꯃꯥꯁꯦ, ꯆꯪꯂꯩ ꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅꯕ ꯂꯥꯛꯂꯝꯂꯦ ꯍꯥꯏ꯫ ꯁꯥꯟꯇꯤꯁꯨ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯅꯥꯅ ꯇꯝꯃꯛꯏꯕ ꯄꯥꯎꯅꯣꯅꯦ? ꯂꯜꯂꯤꯃꯅ ꯇꯝꯃꯛꯄꯅꯤ꯫ ꯃꯤꯡꯗꯨ ꯇꯥꯕꯗ ꯁꯥꯟꯇꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯔꯤꯕꯅꯤ, ꯃꯗꯨꯗꯅꯦ ꯏꯆꯥꯅ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ꯫ ꯂꯥꯛꯂꯝꯂꯤꯕꯗꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯍꯤꯖꯝꯒꯤ ꯃꯃꯥ ꯃꯄꯥꯅꯤ, ꯆꯪꯂꯩ ꯁꯅꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯝ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯁꯥꯟꯇꯤꯅ ꯊꯠꯆꯤꯜꯂꯒ ꯌꯥꯔꯦ ꯇꯣ, ꯃꯥꯒꯤ ꯋꯥꯈꯜꯗ ꯎꯡꯗꯨꯅ ꯂꯩꯒꯅꯨ, ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯨ ꯆꯠꯂꯨ, ꯏꯃꯥꯁꯤꯅꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯒꯦ꯫ ꯁꯨꯍꯦꯟꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ, ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯥꯟꯇꯤꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯥꯅꯁꯨ ꯃꯃꯧ ꯑꯍꯜ ꯑꯣꯏꯔꯝꯕꯤ ꯆꯪꯂꯩ ꯁꯅꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯨꯒꯤ ꯃꯌꯥꯏꯅ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯃꯌꯦꯡ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯀꯥ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ, ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦꯗ꯫ ꯏꯃꯧꯗꯨꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯄꯗꯣ ꯑꯩꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯨꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯆꯪꯂꯩ ꯁꯅꯥꯒꯤ ꯊꯣꯡꯒꯥꯜꯗ ꯌꯧꯔꯛꯂꯦ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯪꯂꯩ ꯁꯅꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯗꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯣ ꯂꯧꯊꯣꯛꯂꯒ ꯆꯪꯂꯩ ꯁꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯎ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯕꯦꯜꯀꯣꯅꯤ ꯇꯝꯅ ꯍꯣꯕꯦ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯩ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯃꯈꯥꯗ ꯀꯨꯝꯊꯔꯣ ꯌꯥꯔꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯨꯄꯥꯁꯤꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯅ ꯀꯔꯟ ꯇꯧꯒꯅꯨ, ꯌꯨꯝꯗ ꯍꯜꯂꯨ꯫ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯊꯧꯁꯥꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯨꯍꯣꯡꯕꯁꯦ ꯅꯁꯥꯅ ꯌꯥꯗꯦ, ꯑꯩꯁꯦ ꯃꯧꯅꯤ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯁꯨꯡꯇ ꯇꯥꯕ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯪꯉꯤꯁꯤ ꯈꯨꯝꯃꯨ, ꯌꯥꯝ ꯆꯥꯎꯅ ꯈꯨꯝꯗ꯭ꯔꯒꯁꯨ ꯌꯥꯏ꯫ ꯅꯪꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯒꯅ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯌꯥꯗ꯭ꯔꯒꯅ ꯌꯥꯗꯦ, ꯁꯤꯗ ꯋꯥꯁꯤ ꯇꯦꯟꯁꯤꯟꯁꯦ꯫
Handakti Changlei Sanaso tapna ai khalakhi as kaino hojiko khanjbo aisa nade aina nanungshi aduna ima baba tharakani haikibado aibu kuirida ado aidi fagi malure angawbe aisi sidani nangni ngawridi mawaiga lohonina khalibu wakhaldoni nangni ngawrisi chingsangan baso nokmi tawraga khamlai aidi ngawbani nangi nungshibada tasena ngawba haibadu wairabani ngasidi Changlei Sanasu saugate mawa akanba ngange hainasu khande yumda hanaba tawra jahi se aina dina monda gyangi kum tawbani aduna namhai tawrakan as aidi bako ado nangna khalakhi ge hairido matam kyam kuina lawdoino ibana ngasi hingsimagi matam pirami sungsoi shoidana lohongbase nangna sana yari haigadobani kaigumba haidragaso nangboina pharaga lawdoini ngasisu nang pharugene lakbani adubu nangna sana khalakhi ge haibagi aina matam se pibani kibuki jareda wari gadi ase hairaga khajik noi chingsangan bado sauningna ai nokono thaningde ase ne nangonda piribe tanjasina roibani hayingi numita nangna sana lohongbasi yari haina hairaktragadi matam ama hektada upay ama natraga ama tawraga aina nangbu phadoini matam se thengi yumda hanaba tawro yari ai sumda nena tana wakhal khalaukhige chingsangan bado amuk taptharak haire namhai tawrakano fazana hairu ichirkhige natragadi ai sumja chalo Changlei Sanaso yararoi khangbagi tapna haire dada yumda hanbiroba si oiredi sathina nungsiredana sa ado chalamdai seda yamuroiba wa mak hairamge luhongbase halmasena hainaringai seda nasana yana lemna ijat amada hongmana phabra natraga nasana yadana aina namdana pharaga hongbuduna phabra haibado nangmunna khalu Changlei Sana paukhom pirakte tumin lai chingsangan baso nokmi makha tai ngasidi nangdada chelehi wahi se hairamlaga kol du kakre Changlei Sanaso kemta haida tumin chingsangan baromda yengduna lai chingsangan baso nupi sida nokfe toksilamlaga gari da kakre numidang oiragaso maining thina thanbana amana amabu iseng sengna unarami chingsangan baso domak gari du thauraga chatkre adubu Changlei Sanadi lebliba khongpham adudagi machi lengda chatkriba nupa mangonda nupa adugi maika yeng hauri nupa sina hairamba wahai sing adu ningsing luraga mabuk nungda khalli ahal masel hainari basida aina se shana yana lohonglagadi miyamna thina ngangnar amaso khalakna sonagan aduba kaigumba isani yade haina hairuraga amuk namduna phakragadi egi phajapam kaisuk leir maramdi Mino Biroi, Isana Yadin, Jen Benny Hyper. Yam no bigger the Risse, a power, a sick neighbor me, Mo Halapimana, Lang Taktuna Pari Benny Hina, Tina Nagani. Adagiamo, a Jenna Tokna. Subjanainaba, Chamuna Batodo Sibo, Kaking on the Tokan Pirino. Tanja Sida, Sohena Medi Santina, Tora Kiba, Ula Kibamo, Matomayam the so, amuk matang single. Mayamdu ningsinglakpada mamitagi mapi sinthakiba khanghaude penduna solai makoina tawrakiba singadu yenguragadi hojiktada chungsangan bagi ingna tawrakliba siga antokna khena mankre adudagi agi kada changlaklaga khanba yaba khallaba tongda ningsa sor mapi ama hondoklaga machinna tapna solai anawba punsigi lambida ai sana yana chatpani chumlani mapoksigi punsisigi halak piming tol pangduna miyam gi yengsinpham oigadabagi sar hinglingi matam khara sidi ijat leina puroi bagi minungsi makhada inemi kuga loinana nungshiraba chasinga harauna hingminabaduna phare